अहनबदा मरोइबा पाउ Democracy da State Emergency President Rule gi mafam leite haina Manipur State Human Rights Commission gi member NG Nongyaina haikre Lagani Kurum Jari ISTV Pau meeting Tabiri Bapum Namapu Taram Nokchari Pau Santok Napizari Natta Sankirtan Saisakpa Sangit Natak Amasung State Kala Academy Awardee Oja Lakpatibu Irabo Trust Infal gi Advisor Amasung Manipur Human Rights Commission gi Hanigi member NG Nongyaina Thoram Amagaloinana Taram Okre Oja Lakpati State Amasung National Award Tarataret Lom Fangkre Haide Thoram Aduda NG Nongyaina Kathokpa Amagaloinana Sankirtan gi Spiritual Art Form Kannabo Honaribase Mathanta gi Nate State Asigi Chokthok Cheningaini State Asig Ina Kulaba Cultural Heritage Pungak Senba Amasung Yokhat Bani. Aikoina State Asigi Cultural Heritage Singbu Copyright Act 1955, Antiquities and Treasures Act 1972 Amasung Geographical Indication Act 2002 Matengna Ngak Senduna Thamgadabani. Awardee Singi Punsibu Ngakpi Senbinaba State na Akhanaba Thaurang Paikat Pigadabani Amasung Culture Yokhatnaba State Culture Policy Amasung Budget Matam Review Taugadabani. Nongyaina Makha Taraduna Democracy the State Emergency President Rule gi mafam leite State Emergency President Rule Thamning Labasu Supreme Court SR Bomai Case 1994 Amasung Sarkari Commission Report 1988 Ngagna Center na chatse Prime Minister Modi na Democracy Secularism Amasung Federalism bu ikai khumna na chatse Chahi ani makhai suraba Manipur Crisis Housing Faba Warishin Purak Pangamdaba Laibak Thibani Haike Tourism Department Sinduna Numit Tarani Chatharakiba Manipur Sangai Festival ngasi loshilagani Loshinbegi Thoram Hapta Kangzi Bugdang Laiba Baiga Chandra Open Air Theatre da Numidang Wairam Pungmari Makai Taba Matamda Pangthokani Thoram Asida Manipur gi Governor Ajay Kumar Bhala Sarugyagani Aroiba Numit Kia Khanaba Thoram Ama Oina Government Dance College ki choreographic presentation ama utkani haide IDP Singh Masa Masagi Mayumda Hana Hanjal Halaba Matungda Sangai Festival Pangtho Uhaina Festival Asibu Boycott Yauna Miyamna Saruk Yadabadagi Handak Chahigi Festival Asida Milagpagi Chang namely Buffer Zone Thugaiduna Changsin na bohonay hay nangarang Gangpijang Utonglok Amasung Maibung Likli Miyam na Kongjang Changsin Kray Utonglok Amasung Maibung Likli da Miyam na Kongchat Amachat Kibagaloy na No Buffer Zone No Peace Haibakolaw Lauki CSO Cycle Women Wingi Wangangloy Sylvia Chongloy na Buffer Zone Lansin na ba ahumlag honara kibatawong yaning day Marilay na ba security amasung Laingag takayarak haizarabasu usinada na laytokli haike Paugi maraktan na tembe break amata longminase. Aray ba chaba yaba makai sasinari. Aduna hidak langthak kayama sadaba yarakte sasil liba singduna adom gi liver da kayam sokhali khangbibra. Liver nabu soklaba chaning thakning ba phawdaba puk nungai taba khong hamba nungai raktaba amadi kuchu kumen senghalakti. Kuding magsibu ngakthok ke hairabadi Jolip 100% natural syrup amadi capsule. Jolip 100% natural syrup and capsule. Tada! Hindi magkigano. Asa ba tamo? Sige yung se, next time tinacheksin na laksila ka tamo ba nine? Dadarang se, juhar habaga am takidarbo. Asum na, mayam na machalbog na option lugum. Masige yung masilug, aso yung anto ka dapat agi. Next time napseli. Next time juhar habating matok na nabasim ba ni? Zaman technology siya naman na concrete katok na tinaba matamda. Kapamil ang muktihan na hinggal adli. Next time strength is in the quick. Matam gi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudak ta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnaw mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Break matong taram nokchari pau makhata na pizare
Manipurda mipainingai oiba mawongda kang na chikpadagi sandokpa dengi laina asidagi kharada oirabasu ngakthoknaba pandamda Governor Grievance Redressal Matter gi serukama oina Health Department gi meeting makada awareness piba lamsang lamjen ama Bamolekai basketball ground manaktagi lamthaduna chenba haukiba environmentalist CH Joy Kumar Sarmana luchingba mioi amangana saba awareness piba lamsang lamjen adu tampaki tongan ba district manga gi mafam sing fautuna miyamda awareness piba gi thabak chathari Manipur gi tampaki district manga faudna chen gadaba lamsang lamjen adugi tongan ba lamthungpam singda miyam harau tayamna lamjeloi singbu thauna pibaga loinana vector borne disease ki maramda khangminnabagi thabak chathari dengue natragane any vector borne disease si thingna bhona bum tamdadi madugi department khaktana yaktaba ado masina koina na climate change amusung global warming si thingna bagi damta kari department toge thingna toge hai kan de muka forest department amusung ma ga samina ba department sing director environment sing mayam sina kan honar kan da hojik sagle ba prithvi khongjen yang na sagle ba masa sing si kan lakpada maroi ba pau mukana pizare Democracy da State Emergency President Rule gi mafam leite haina Manipur State Human Rights Commission gi member NG Nongyaina haikre amadi Manipur Sangai Festival ngasi loshilagani Hauzik fawi gi Noon-Istv na sandokchaba Manipuri pau matang sa loizare mireng tabiri bapum namakpo amukana kharamjare